Imes PAODAM eng tabiribasingbu Namaitham Kajal Devina khurumjari. Ahanbada maruiba pau pizari. United in Humanity haiba thimda World Red Cross and Red Crescent Day 2026 pangthoknakhrei. Chakthong gas matau karamna sizinnagadage haibagi matangda awareness cum training program pangthokhrei. Lupa lakh tara romgi drug mai thaduna manghankrei. Loinana Suvendu Adhikarina Bengalgi Anoba Chief Minister oina hayeng wasak lauragani. Mapungoiba pau. Ngasi May 9 numit asida Indian Red Cross Society Manipur State Branch Thangal Bazar MG Avenue na sinduna state ki thakta United in Humanity haiba thimda World Red Cross and Red Crescent Day 2026 Tharam Society asigi office ta pangthokhrei ngasi ki tharam asida IRCS Manipur State Branch ke Vice President RK Nimai Singh IAS retired amadi Chairman Narendra Ningomba na mathang sitna chief guest amadi President oina tharam asida saru yaki loinana state asigi tongan ba district branch singdagi lakhiba petrol member amadi vice petrol member singi district officials singa loinana volunteer singna saru yaki tharomasida Red Cross book malemgi thakta haudok piramba Henry Dunangi photo da saru yakiba singna lei katuna ikai khumnaba utpana maru oiba tharom oiki loinana tharomasida society asigi anoba petrol members amadi vice petrol members singi certificate singsu yanthokduna ikai khumnaba su utki ngasigi tharomasida chief guest oina saru yakiba RK Nimai Singh IAS retired na Oizaba yaudana kathoklaba volunteer singbo thagatpa phongdokhi amadi malemda leiriba mioiba singbo jat kuchu amadi lining laisongi khetnaba leitena mioibagi mateng pangliba volunteer singbo pokning thagotpaga loinana awangba thakta singthakhi tharomgi president oina saru yakiba chairman Narendra Ningombana lamdam asida Red Cross ki volunteer singna thawai khubakta haptuna oizaba amata yauduna miyamgi mateng pangliba Red Cross ki volunteer singbo pokning thagotki loinana Red Cross na miyamgi ihau singda amadi awa ana mateng pangba changbada volunteer singda Red Cross volunteers ni khangna amadi Red Cross ki logo yauba ambulance singda atamnana nungaitaba thodok kaya atamnana security force singna satharakpabo awangba thakta yaningdaba phongdokhi security force singna ayat apan kaya ama pirakpa amadi tawhaidaba thabak Thauram kaya satharakpa matamda damdamasigi damak thawai khubakta haptuna mateng pangjoriba singda Red Cross ke damak lamdamasigi organization loop amatana yaning daba phongdolaktabasi nungaitaba phongdokhi aduna koigi sinadaba amana amada potpa sigi sangsi amchine hengalaki features se koi ojo matam sida koi Tenerife. Wapam mama pawa ay ko ina pangitade. Yengsiko. Atu tu natani mayna pagi kano ko na matin pangliba asopan kaya dahino ako na matin pangliba lambi ay ko Red Cross ki volunteer singsi kaya kung sathi ki handa may siya hay mapam da PAODAM matamda may marta chongsan mani Red Cross. Ngasi Mege tang nipan irai numit malemgi mafam sinba thungna International Committee of Red Crescent Pot haudok lamba Sir Jean Henry Dunagi mafamda ikai khumnaba utpa oina Indian Red Cross Society Imphal East District Branch na sinduna Bhavina Multi Speciality Hospital Khawaisoi Imphal East da United in Humanity haiba thimgaloina na pangthokre Tharomadu da Bhavina Multi Speciality Hospital ge Managing Director Dr. T.S. Dabali IRCS Manipur State Branch ke Chairman Narendra Ningomba IRCS Imphal East ke Vice President KSS Sanahal Uchekon Nongpo Gram Panchayat ke Chairperson and Jadumani Nachingbanak Chief Guest President amadi Guest of Honor sing oina saruk yaki tharom asige saruk ama oina branch asige volunteer amadi Manipur University Department of Commerce ke mahiroi singna i dan tawki
Malem Sinba Thungna Pangthok Nabagum Unity in Humanity Haiba Thimda World Red Cross and Red Crescent Day 2026 Bisnupur District ke Oinasu Indian Red Cross Society Bisnupur District Branch na Senduna DC Conference Hall Mini Secretariat Bisnupur dangase pangthokre Tharomada DC Bisnupur su OIB Indian Red Cross Society Bisnupur District Branch ke President Pujai Alangbam IAS Chairperson Mainam Ibem Haldebi former Chairman Dr. Wahengbam Gulapi Singna Athoiba Mithunan Singh Oina Saru Yaki Tharomada Red Cross ke co-founder Henry Dunangi Bafamda Leishu Katuna Ikai Khumnaba Utki Tharomgi Saru Ama Oina Indian Red Cross Society Bisnupur District Branch ke Petro member Singh SDO BDO Nambol Tongbram Sam Kumar MCS Amadi SDO Moirang Jerome Somanendro MCS na Grade 1 da promotion fanglakpada nungaiba phonglotuna natki leyan yanduna taramna okay lunana senior professional trainer training da mai paklaba society branch asigi joint secretary Huidrom Shamchan amadi women committee ki convener Maikam Bindina Selgi Mana Pitina Pokning Thawaki Pujai Alangbam IS na phongdokibada Red Cross ki volunteer sing asi masagi oijaba thadolaga tholakpa ngangtani lengaki leriba sing asigi mathakta disaster khudingda mateng pangduna laklibasi singthaningai ni amadi harokliba naha singsu yauksin handuna volunteerism gi spirit asi hengat hanba maru oi aduga IRCS Bisnupur District Branch ki hena fagat naba thabak thorum khudingda district administration na pangba yaba mateng sing pangnaba so hotnagani haiki voluntary help but society society local service membership drive schools and colleges Manipur ge hauze oiriba law and order gi fivam asi kanana daita lawribagi government of India na lawribra natraga state government na lawribra aikhoi asi India ge saruk ama oribra natraga oidabra haibasi hangningai ori haina former CM O Evo Bina ngase Congress babana pangthokiba pawgi fam amada phongdokre mahakna makhata na haikibada state ase hauze oriba law and order gi fivam asi pura fail ore KNB na Indo-Myanmar border ke Kamjong district ke lona wadalai ba namli wangli amasung choro ge khul kaya mai thakibaduda manak nakna Assam Rifles ke posting leirabasu karimata tawdrei mafam aduda state police leirabasu khutlai pi devana karimata tawngamdrei asegumba yamna sensitive oiba jaga asida leiriba police outpost aduda khutlai pi driba karigino Tronglaubi Thodok TM Kamsong Khulengi Mihat amasung Kamjong district ke foreign element singna khul ahum tumna mai thakibagi thodok pumba state amasong center lengak na pugadabani hariba daita singa shidagi na thaiduna chatpa yaroi KNB na attack tawkiba khul ahum asigi manak nakna faiko Aloyo amasung Assam Khulen hariba jaga singa shida Assam Rifles ke posting leribani adubu KNB gi militant sing aduna attack sathakibaduda Assam Rifles na karimata tawkide tuminna babok ama oina yenduna leki Tronglaubi TM Kamsong amasung Kamjong district ta thokliba thodok sing asi Imphal da su matam amada hekta thokpa yai central government na Manipur da yengliba mieng asina aikoi asi India gi saruk ama oribra natraga oidabra haina central government ta hangmandana ikaiba so fawri leiriba phibam asi aikoi kayam kuina yenkhigadawribano haina phongdokhi Imphal West District ke Lamphel Pata leiba 50 bedded integrated IUS hospital gi Moscow skeletal unit amadi Naran Konjin coordinating club na senduna nomagi oiba IUS layeng pathap ke lengan Kem ama ngase pangthokre National Ayush Mission amadi Directorate of Ayush Manipur gi mieng makhada Naran Konjin mayai lekai da leiba Chingmang Community Hall da pangthokpa lengan layeng bagi kem aduda Mioi Jam ga sup na manga len layeng khibaga loina mathau taba hidak lanthak singso piki LPG gas consumer singna chakthong gas asi mataw karamna sisinnagadagi amadi
khudong thigadabadagi matau karamna Jackson Thaurangsing lakhatkadagi haibagi matangda All Gas Care AGC Manipur State na mafam khudingda chitaduna lakpa awareness cum training program gi saruk ama oina ngasisu Imphal East District ki Kangmengda leiba KS Lal Mohol Mitei gi mayumda pangthokre how to use and how to take care LPG gas haiba pandamda Eastern Unit Club Amadi Kangmeng Maira Paibi Imphal East District All Gas Care AGC Manipur State ka khosamaduna pangthokiba awareness program aduda All Gas Care AGC Manipur State ki manager Sakol Samjoy Pakras AGC ki Manipur Starter ki field assistant so oriba Sumang Lila artist Happy Rajan Amadi Miyoy Kayana Saru Yaki awareness program holding amangoina na Sumang Lila ki artist Happy Rajan na miyambu nokhanduna pukning sungmat khibagaluna Chakthong gas tagi tholakpa mahau langpok singdagi matau karamna ngakthokadagi haibagi matangda AGC ki state manager SH Joy Pakrasna sugaina takpi tambikhi awareness asibu siliba Eastern Club amadi Kangmeng Maira Paibi Imphal East District na ngasigi yamna maru oiraba program asigi damang AGC gi staff singbusu thagapa phongdokhi Manipur lenga ki Agriculture Department na mamang chahi gi December thada state asigi longmi singda submission of agricultural machinery SMAM scheme gi makhada rice mill rice reaper na chingba subsidy da leina nabagi application kaukibado haidoktringai da hauzik nongna amuk application kawliba si lawmi singda namthak tawraga sell dana ba hotna bani maram chade haina lawmi apunba loop la loop thawal gi charol amana hari mamang chahi gi December thada Manipur lenga ki agriculture director na media da khangal lakhibagi matung inna Manipur gi district khudik makta lairiba lawmi singna magi district ta District Agriculture Office tagi lupa chani da form lauduna magi darka leba machine amadi equipment ki application thanaki masida Thawal District amasong Kaksing District ta miyo lising amaromna apply taraki adubu laibak thibadi mamang chahi lising ani kunmanga ge result adu namsen duna thamlaga hauzik nongna amuk application kaurakpa asi maram chade hari Moirang ST ki manung channa leiba kwakta gi tongan ba mafam kayadagi All Mitei Pangal Youth Association ampia na phagalakpa drug ki potlam singleptana mai thaduna manghan bagi saru ama oina ngasisu mangarak suba oina lupa lakh tara rongi drug sing mai thaduna manghan kre All Mitei Pangal Youth Association ki President Maulana Pukrimayum Hafizuddin General Secretary Ladik Yengbam Jamir Khan Finance Secretary Maulana Iqbal Kasmir amadi atei thongmi singsu saru yaduna ampia ki kwakta khumanda leiba office ta kwakta area dagi phagatlakba drug sing du paumi singi mangda puthoklaba matungda miyam mangda mai thaduna manganki ampia gi president Maulana Pukrimayum Hafizuddin na phongdokhibada haukiba lesingani kunmari gi July 15 da ampia na drug maru phangna muthatnaba chatharakpagi saru ama oina mari suba phase ki phagalaklaba drug sing mai thakraba matung madugi matung phagalakpa drug sing ngasi manga suba phase ki oina mai thaduna manghanbani makha tana kwakta amadi Manipur pumbada drug ki mayokta ampia na khongjang kaya sangsin lakhigani masidasu home department amadi miyamna mating pangbiu inana mai thaduna manghankraba drug sing asi fabada achoba thodang lokhiba Anjuman Islai Musra busu thagatki hari Kulaikai singnasu jangjal lagi khongjang singasi apabani khandiraga drug asi maru phangna muthanna bagi damakta support tawbiu haibo wafam si thamje Kumbi ST ki manung chana laiba Saiton Gram Panchayat Ward number 3 Saiton Awang Laikai da ngarang tang tarita Kumbi ST ki intending candidate Wangkem Sobage poster lokthakibadu namfuda lokthakibani haina lana sadorokliba du inform yaudaba aranba wafam ni haina Saiton Awang Laikai dagi Anwar Samja Sabamna poster lokthakiba singi mahau sindana ngasi Saiton Awang Laikai da pangthokpa pawgi inform amada phongdorakli mahakna makhata kibada Wangkem Sobage poster lokthakiba aduda Kumbi ST MLA PM Chandragi yaukide namfuda tarokhiba leite makoi masana MLA PM Chandrabu pamjabagi thelamba poster sing adu lokthabani loinana masigi matangda paulana sandorakliba asi tawbiganu masina maram oidana amaga nungshinadanaba achoba maram ama oire haiki kalonda masi matungda atopa candidate sinasu
ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯇꯧꯖꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ West Bengal BJP Legislature Party ki luchingba oina Suvendu Adhikari bo khanbaga loinana state asegin anoba chief minister oina hayeng me tang mapanda wasak lawragani warep asi ngase BJP Legislature Party ki meeting ama Union Home Minister Amit Shah yauna pangthokhibaduda lawkhibani handak pangthokhiba West Bengal gi Assembly election da BJP na itihasik oiba maungda mai paktuna Trinamool Congress ke chahi 15 gi sasan loshin khibani amari Chief Minister Mamta Banerjee ki political career da achoba ninghanaba ama oihanki amaromda Mamta Banerjee na verdict asi lautunabani haina moral suyaduna Chief Minister ki famdagi resign tawdribani aroibada maru eba pau amuka na pizari United in Humanity Highway theme da World Red Cross and Red Crescent Day 2026 pangthok na kre Sartong gas matau karamna sijinagadagi haibagi matangda awareness cum training program pangthokre Lupa lakh tara romgi drug mai thaduna mahankre Loinana Subendu Adhikari na Bengal ge atnoba chief minister oina hayeng wasak lawragani Matang asida image param sanok jari mi eng tabiri basingbo amuka hana khurumjari